Thailand Da Chahi Taramathoigi Angang na Thouba Gari na Monk Nipan Taktuna Sihankhre. Supnagi masagi chahi taramathoy subada ngairiba nupang macha amana ngasi ayuk pickup truck ama thauduna lakpada lambel da chalamba monk kangbu amada thomjinduna monk Nipan Sihankhre. Thaudoga du ngasi Thailand dagi Mugdan province gi monk kuntra mangana lai khuramba chadingai da chahi taramathoy gi angang aduna thaurakpa pickup truck aduna makoida thomjilakibani hairi. Thaudok thopam aduda monk manga khudakta sikhi aduga atopa ahum amana hospital da sikhi bani haina mudahan governor Warayan Vunar na Fongdorakli. Accident aduda soklaba atopa mong taramari amasung layengli. Makoy manungda maridi aruwa fibam da laydi hairi. Mong kuntraga mga adu kilometer chaniga homfu sangba Ovon Rajthani province da makong na lay kuramba chatlingay da angang aduna thaurakpa gari aduna thomjalakibani.